Akasvani Imphal, Ksh.Chitrabhanu na pau pazari, ahanbada maru iba pau. Manipura hiyang pangtoko dariba Ganatantra Divas ki akan basaksil tarang lokotle. Manipura COVID-19 ki fivam lusil tuna. Hauzik nomada nang na positive obigi changchada 35 ama yaure amasung lebas na ngasi 32 Shuba National Voters Day ki tarang pangtokani. Lebas da Omicron variant lakpatigi COVID-19 anoba case hengalakliba asi yengraga aikoi pumnamakna seksin si vaccine kapa yariba miyosing na atuba matamda vaccine dose na kathokpiyu amasung atuba miyosing busu vaccine kapa da mateng pangbiyu Lyset astig ngaktung nava face mask upiyu food taruki social distancing tambiyu maimit seng na tatokpiyu kutsa seng na hamdokpiyu COVID-19 mari lena ba e-pausingi damakta National Helpline number singna 011239788046 amasung 1075 ta aduga Manipuri Helpline number na 0385241166 amasung 1800345381 ta phone tobiyu Hauzik mapungoy ba pau Raja Police na lakadar Manipur Vidhan Sabha Mikhal amasung Ganatantra Divas palan gimangoy na akan basasi tarang lokotli Raja ki DZPP dongle nang hai jingnaba mafam singda ahing nungthul khaidina thibu humbuki thabak lep na chethari masigi mathakta turel mapan yauna toine miyam punma mafam singda su cheshul tharong sing lokotli lambi lamjal do su pamdaba thodok thorak pathingna na ba darka leba thabuk sing lokotli Kumsi Zehigi oina leba asige Rashtriya Bal Puraskar mana phangba angang kumapan gi manungda Manipur gi lamba mayom daulas yaure art and culture category da mahangna painting amasung photography da tawriba singthan ngai oiba thabak sing adugi damak mana ase pirakpani mana asida sel oina lupa lak ama medal ama amasung certificate ama yauri mahangna mana ase phanglapada Pradhan Mantri Narendra Modi amadi Mukhya Mantri Nongthompam Biren Singna nungaiba phongdorakle Manipura COVID-19 ki fivam lusilakpadi ki hauzik nomada nongna positive obigi changchada 35 ama yaure ngarang miyoy lising ani chahum taramatoy test obugi manungda miyoy chami 35 nongna positive oire miyoy ani na laikide covid ki anaba chahum humbudra mapan na naba faduna discharge tokibo lunena raja asida leina astegi naba fakiba migi apunba masing laktara ni toy lising mga sumna tarahumda shure naba farapagi changchada marfudra mga dasmik ni pansinoni hauzik active case lising ahum chamri yankai leiri No mag oba COVID vaccination advocacy ki matangda thorum amangarang Churachandpur Zilla gi Tuibong DTS hall da pangthokre thorum aduda Haksel Viva ki Mihu Singh Church ki Luchingba Civil Society Organization Singh Kulakpa Singh amadi ate miyo kya na sar yaki tabi riba pawasi Akasvani Imphal dagini Ngasi lebas na 32 Shuba National Voters Day ki thorum pangthokani kumsi sehigi palan thorum asigi team di making election inclusive accessible and participative haibasini thorum atu da Uparashtrapati M Venkaiah Naidu na athoiba atiti oina sar yagani mahaki pauzilsu virtual oina sandokani kendra gi ain mantri ki rejuju thorum du da guest of honor oina sar yagani thorum du da listing ani kuma thoi kuni thoi oina kwaidigi favor electoral practice ki national awards sing su yentokani nongna electoral roll da mingjalakla miyo sing da makhoi gi epic sing su kusinaduna harak taram okani Election Commission of India linkhat ki ba numit January kun mga ase lising ni tara mathoy dagi hoduna National Voters Day haina palan togduna lakli Manipur su Rajya gi Chief Electoral Officer gi office na sinduna numit asigi palan tharum Imphal gi City Convention Center da pangtokani tharum adu da Rajya gi Chief Secretary Dr. Rajesh Kumar amasung Rajya gi Police gi DZPP donglan yauna mokok thongbo official ki asar yagani Tharungi saruk amoina epic campaign makhada photo exhibition ama supang tokani palan tharum asida miyana saruk yabina naba Rajya gi Chief Electoral Officer hairi Ngasi National Tourism Day ni Manipur Sarkar gi Tourism Vibhag na sinduna numit asigi palan tharum Imphal East Zilla gi hengang leba Ibudo Marzing Polo Complex pang tokani nimisiga mari lenena Tourism Awareness Program ama supang tokani Uttar Pradesh Vidhan Sabha Mikhal gi ahum subat tangkak amadi tangkak amata da Mikhal pangtoka da Punjab gi Mikhal gi notification hasi thokpa galonena media sing pishan bahoragani Uttar Pradesh February 10 digi master forward tangkak tade thokna vote thada nagani Uttar Pradesh Vidhan Sabha Mikhal gi ahum subat tangkak ki vote February kun da pangtokani
tangkak amada vote thadanagadaba Punjab Vidhan Sabha mikhalgi vote su February kunda thadanagani mara asida lebas da hojik oriba COVID-19 lechet amadi Omicron variant ki case hengelakli basigi yenglaga election commission na COVID tigi ngakthong na bathabok thorom sing lakhotpada akan mami yang changli political parties sing na he gyari makai digital mota vote komna basu commission hairi Pradhan Mantri Narendra Modi na Akashvani ki khutang da leba asigi manung amasung mapalam da leba miyam da piba mahaki pungi wa man ki bata asigi kuntra da sandok lagani Sri Modi na miyam da makhoi gi wakhalon MyGov India natraga namo F da tharak na bahairi Twitter da thaga parwarol amada Sri Modi na hai lisingani kunitoy gi hanba man ki bat thorum asida miyam na puning thogani ngai oiba punshi gi wari sing amasung hiram kya gi matang da soidna tharakani haibagi thajaba lei handaki si Man ki baat ke marfu manga suba edition ni miyam na makhoi gi wakhalon namo F natraga MyGov open forum da tharapasu yagani Pausing sing danga si fongnari ba maru eba pausing dam hozik Wahengbam Washington Lady Washington Ksh.Chitrabhanu Rajniti amadi COVID ki pauna ngasi raija sida phongba pauche singi maroiba pau oiri National People's Party NPP na lakliba Manipur Bidhan Sabha mikhal thagat kadaba makoi gi merep kun gi ahan balis lauthokhiba gi pau ngasi gi pauche ayambada headline tawduna phongnari Pawasna Imphal Free Press Huyelan Pau Shanghai Express ki English amasung Manipuri edition People's Chronicle Sana Lepak na chingba paushe singda headline tawduna ningthina phongli Pawasiga loinana irei pakta mikhal mamangda political party amataga chungsinaroi naharol gi thogdangdana mai pakani khanba kharasu ticket pinaba thorang tawri aduga Shanghai Express Manipuri da NPP na luching balaingak lakani haiba dol gi election management committee gi members oiriba upamukhyamantri Y Joy Kumar gi tongan ba wafam sing asi phongli Isel Express ta BJP gi ticket ngasi lauthokla yari hairaduna Thambal Sanglen CRPF yauna akan bamong da ngak sen ba hokre haina ahan ba headline piri Sana lepakta su CRPF na Thambal Sanglen ngak pa hokre BJP gi parliamentary board gi mifam ngasi phamgadori haina headline piri Manipur da special political status PB naba civil society organization singi apun body Coordinating Committee on Manipur Integrity Kokomina Dabi Taukiba Amasung Pradhan Mantri Narendra Modi da memorandum thakibagi paushu Sana Lepak People's Chronicle Naharogi Thaudang Pongna Pham Nasimba Pausi Singda headline Tawduna Phongli COVID ki pauda Manipur da pungkun marida mioi shamri taranipan nauna positive oikiba mioi anina laikhidabagi pausi Singda Phongnari COVID ki pau amadi Ganatantra Divas ki full rehearsal pangthokibagi paushu Manipur Mail gi headline pausing oina phongli Sursanpur da phongba masauna tharda NPP na Manipur Bidhan Sabha mikhal gi mirep oigadaba mioi kungi ahan balis lauthokibagi pau aduga nisin tuil to da Jila Thaki Ganatantra Divas ki full rehearsal Sursanpur gi peace ground da pangthokhiba amadi haukiba pungkun marida jila adu da COVID ki anuba case kuntaret thengnaki haiba pausing asina maroiba pau oina phongli Senapati Jila da phongba Hornbill Express da su NPP na makhoi gi mirep singi ahan balis lauthokibagi pau maroiba pau oina phongli Senapati Jila gi Deputy Commissioner na miyam da vaccine kapthoknaba appeal tauba nupi da sakti pinabagi nongmagi oiba workshop thabak shufam singda gender based discrimination gi debate phangthokpa amadi UNC na hayeng nagata ba mafam singda pung taruki total shutdown lauthokibagi paushu maroiba pau oina phongli Chitrabhanu Thagacheri Washington Loshilakpada COVID-19 negang thongna ba vaccine kapthokpa face mask uppa putaruk lamna leiba khutsa amadi mai mitarutana na thamba haiba achamba thong singa singang na chatpina ba amukha na ningsing jeri aroiba da maroiba pau amukhana Manipur da heng pangthok kodoriba Ganatantra Divas ki akan bachefil tarang lokhatle Manipur COVID-19 ki fivam lusilotuna hauzik nomada nongna positive oibigi changcha da 39 ama yaure amashung lebas na ngasi 32 National Voters Day ki thoram pangthokani paulu zeri